Imphal East ki Andro Assembly Constituency ki manung chanliba Yairipok Azad Golai dagina Nongpok Kaithal Manbi Faubagi Lambida ngasi April 9 amadi 8 gi lonaba hingnong yai dagi pung 9 gi oiba total shutdown Laothokkhre Yairipok to Nongpok Kaithal Manbi Road Development Organization na sinduna Yairipok Yambem Nongpok Ningthau Panthoibi Laibung Community Hall da ngasi pangthokpa paugi mifam amada organization na sigi ko convener Prem Kumar Laokrak pamna pung 9 gi total shutdown Laothokladuna hai asigi anida miyamgi oiba mifam mafamduna lambi asida heavy vehicle sing chatpada athingba thambaga loinana numit mangani gi manungda mari lainaba singna koilas thaduna semjin biu haizakhre Manipur gi governor Andro Kendra gi MLA amadi DC Imphal East su Oiba Cherol piduna matam kayagi mamangdagi asuki matik fibam soktuna leiraklaba lambi asi numit mangani gi mamangda semjin bidrabadi makhal makha kayagi khongjang changsilagani haiba warol yauba memorandum amamam pisinduna haizakhrabani adubu ngasi faubada response amata laktabana total shutdown gi khongjang asi changnabagi warep lawbani hairi total shutdown asida analayeng devakarma mai ising nungsit natana atay amata komthokloi school college yauna athingba thamgani haiki mahakna makata na hai lambi asi sembinaba mamangdasu chief minister local MLA amadi mari lainaba authority singdasu kayarak haizakhrabani adubu ngasi faubada semjenbidabana lifeline oinariba village mapan gi miyamda asuki matik awaba mayok na handuna lakpani karigumba pung 9 gi total shutdown asigi manungda lambi asi koilas thaduna semjenbiraktrabadi organization asiga village mapanda lairiba club organization sing amadi Mairapai Bilup Singa loinana makhal makha kayagi akanba khongjang sing changsinnabasu sem sare haiki tangani April ai gunu mutudai koi tigi mafam simakada nongkongi haba dare ka tolai digina professional di fawgi lai diba kun mayam kulla kanda yang thama pangthuk seduna hai lambi si semidana la padu semana bai koi hidin government sing da hare la padu koi PC local MLA duga lai diba governor da so koi memorandum decision jarure du padu di responsible for la ka bana mara kanda koi si koi na thaje ki banu mangani du harak ko gonena hayeng dagi hajara kanda madu response la ka bana ko hayeng dagi hawraga haibadi ga hingnong ai degi hojjarakanda la chali lambi si habidi azal golai degi na ko kathi man fawdi lambi si total shutdown gi khongjang chengsin jaragani haribu total shutdown khongjang si 48 hours ki habidi pungni pani oi jagani masile si da ki laibiri ba government na tongan ba department sing na mari le na department sing na khongjang si da masigi lambi si ambegi initiative se lobat pirakta bataraga di makata ba tongan ba khongjang kaya amaslo koi chengsin dangnabagi damakta laijariba committee habidi Yairipok to Nongpok Kaithal Manbi Road Development Organization na siga loina na lairiba village mapangi club Mairapai gi tongan civil society organization kaya kullaga ahen ba khongjang kaya chengsin na bai koi sem sajari loina na hari ba khongjang asida ana ye aduga deva karma ising mai natana topa punamuke koi thingjagani amadi school college yaw na koi thingjagani haiba tari satra singisu akoi konthuk charoi masigi makhata ba khongjang sida ekoina miyam da khanganjaning base hairiba lambi si siemna bugidam ta tongan ba sahida mamangda ekoi tongan ba education kaya ama changjin jagre local MLA da dan lairiba matamdugi ekoi CM yaw na tongan meronum ka pisan duna sem na bugidam te koi yam kan hona jakre du masigi response laktabana masigi khongjang ase koi makha sata jarakani loina hari khongjang ase da sidu response phangdraga de koi hari lambi si sem dri fawba laijariba organization sina mapuk singjaraga mamang thajaraga laikai gi laibiriba Mairapai bi club organization kaya ga pulla kanda ahen ba khongjang kaya makha ta na changsin jarakani haiba sima laiba miyamda